Lamdam asida thokliba irang asigi matangda chathariba thijin humjinbagi report amade irang asiga mari leinaba chargesheet shing lankhat-laknaba Supreme Court na Manipur leingak CBI amadi NIA da yathang taotharakkhre. Supreme Court ki Chief Justice DY Chandrachur Justice JB Pardiwala amadi Manoj Mishra gi bench na chathakiba hearing aduda bench asina Manipur gi law and order ngak senaba state leingak amadi law enforcement agencies sing da direction piba ngamde. Law and order ngak senabagi damak state leingak lady haina phungdokhe court asina state leingak amadi thijin humjinbagi thabak chathariba agency gi maikaida lepliba attorney general R Venkataramanida Manipur thokliba irang asiga mari leinana semkiba justice gitamital committee na handak da pekiba report adugi instructions sing launaba haikhe marak asida irang asigi matang chathaba case sing Supreme Court ki direction matung ina Guwahati da chathariba ase makhata na chathakhigadra haina Special Trial Court ki Judge Aman Hanglakhe Chief Justice na so trial ase Manipur natraga Assam da chathagadra haibado punna waref lominabagi tangai fadaba lai haina phongdokpagan loinana Manipur lengaki paukhum ama hiram asigi matang da piraknaba khangankhe Additional Solicitor General Aishwarya Bhati na so Manipur gi irang ase mahausa gi fibam da laklabani na casing asigi trial ase Manipur da hanagum chathaningbagi apama phongdokhe Maduda bench asina casing asigi trial chathanaba mapung faba machak sing leirabra haibdo khangningi haina phongdokpagan loinana casing asigi status sing tabulated chart oina court ta lankhat-laknaba wafam thamkhe irang asigi matang da leba petition sing chayol anigi manung da list tawnaba yathang so taothakhe